Lausing Leiba Rajkumarna Kaizau Hatpa Ningthau Sanajauba harauna masasingi sananaba haiduna heira amadi athum ahau kaya puduna konung aduda harauna changaklami ipagi Sandra Joy Mani Mitra Iyai laone babungna nakhoina sananaba heira amadi athum ahau kaya purakline Ningthau adugi masa manga adu makhoi makhoigi ka aduda sanaduna leiramba adu thunamak sentoraklami babung Ningthau Sanajauba Nushina masa manga adubu konsinbirami makhoi manga makpunna masil manau oirabasu manidi mahaki nupi atombi thasagi masani aduga lemhoriba masa mari aduna mahaki nupi ahal santigi masani masil manau mangadu mapabungna purakliba sananabasing adu chabaloib matungda makhoi puna phaminaduna wari sanarami mahaki nupi anidu supuna thoraklami Ningthau Sanajaubugi masanupa ahal chandradi matam pumbada mapabungna mahaki makokta upliba luhup adubu uppa yamna pamjarami mahaksu luhup adubu uptuna Ningthau haiba mingthol asibu phangjaba haibasi magi apambani Sanajaubana hayengdi aikoi punna kumhai asauba ma yengba chathoklusi Chandrana asengbura pabung asengbanine iyaina adudi yam nungaini pabung ipagi mitra nangdi ipagi naitom yaujaba isa nupini saksu phajai thaza santi nakoi anina isa nupi mitrabo phajana karim tawat pa leitana ningthina leitengduna sembi gadabani mitrana pabung aidi sanalupase kaya thoini hena kalakpu pokte aina ningthau amagi masani haiduna migi mafamda utpasu ai pamjade aidi isam samna khunja magumna adumna chatpado aidi pamjai wa adu tabada Sanajauba pungpen pen kirami ipagi mitra madumakni ipana isagi mafamda chilhaningma magul adubu nangdi ipagi naitom yaujab isani nangidama ipana kari amata watlaloi aisu khangi pabung phari pabung ye pambado adum taurasi aigidi iyade yare phari adudi isasa nakoi ka aduda amuk changjaro masa manga adu makoi ki ka aduda sangkhirami santi thaza aina matam pumbada nakoi anida sinagadaba thabaktine makoi masin manau manga amata oibagi mari ado chilhangadabani amana amada mihoba kalakpagi wakhalse chilhanganu masina tungda isa singa sina ningthau kubum masibu munaraku matamda hatnarakadoribani maduna maram oiraga nungshirabu khunja singa se makoi phawba mafamse thadoktuna chatkigadoribani santina madugidamaktadi kari amata wabirugano makhoi masin manau mangamak amata oina nushi sanana leiminasai aduga amana magi matengso adumak pangnari natabrani inau thaza mani iningthau isiena haiba pumnamakse achumma ngaktani makhoi nongmata khana chainabagi thabaksu amukta ukitri aduga iningthangno sehena khangbiribaduni makhoi mangadi upal amagumna adumak makhoi gi mari ase chatsinai haibado khangida iso adubu hena cheksin daba yadabani pharese sina nakoi anigi lerakpani pambrieng pizol singse haina nakoi anida pakjarani khanduna leiraklibani santi amadi thaja harauna aima iningthau yamna phajai masu sisu aine ek pamjabadu thoi somdana masa singa dusu mapabungna lerakliba pizol singa du loinamak pirami Chandra mahaki pizol adu ubada kaya apelu poklamde mahaki manau nupa Joygi ka adu changlami manau nupa Joygi pizol adusu kaya apama poklamde amuk manau nupa iyagi ka aduda changaklami madusu sangbanaba masuni mahakna hainado masu haibudu thokli aroibada Chandra manigi ka adu changaklami manina harauna sana masugi oiba pizol adu paiduna leibudu ubada mahak pamana loire Mani, iyamba
ꯀꯩꯗꯧꯔꯦ? ꯃꯅꯤ, ꯑꯩꯒꯤ ꯅꯪꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯐꯤꯖꯣꯜꯁꯦ ꯌꯥꯝꯅ ꯄꯥꯝꯃꯦ. ꯌꯥꯔꯗꯤ ꯅꯪꯒꯤꯗꯣ ꯑꯩꯒ ꯑꯣꯟꯅꯁꯤꯕ. ꯏꯌꯥꯝꯕ, ꯑꯩ ꯉꯝꯃꯣꯏ. ꯃꯆꯨꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ. ꯏꯌꯥꯝꯕꯒꯤꯁꯨ ꯄꯥꯕꯨꯡꯅ ꯂꯩꯔꯛꯂꯤ ꯃꯆꯨꯗꯣ ꯑꯗꯨꯝ ꯁꯦꯠꯂꯣ. ꯃꯅꯤ, ꯏꯌꯥꯝꯕ ꯅꯪꯒꯤ ꯐꯤꯖꯣꯜꯗꯣ ꯌꯥꯝ ꯄꯥꯝꯃꯦꯕ. ꯑꯣꯟꯅꯔꯁꯦꯕ. ꯑꯩ ꯃꯗꯨ ꯉꯝꯃꯣꯏ ꯏꯌꯥꯝꯕ. ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯈꯪꯅꯤ. ꯑꯩꯅ ꯃꯨꯜꯂꯒ ꯂꯧꯕ ꯇꯥꯔꯦ. ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔ ꯐꯤꯖꯣꯜ ꯑꯗꯨ ꯃꯅꯤꯗꯒꯤ ꯃꯨꯜꯂꯝꯃꯤ. ꯃꯅꯤꯁꯨ ꯐꯤꯖꯣꯜ ꯑꯗꯨꯗ ꯄꯥꯏꯔꯝꯃꯤ. ꯄꯤꯔꯛꯑꯣ, ꯐꯤꯖꯣꯜꯁꯦ ꯑꯩꯒꯤꯅꯤ. ꯄꯥꯕꯨꯡꯅ ꯂꯩꯕꯤꯕꯅꯤ. ꯌꯥꯔꯣꯏ, ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯑꯩꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ. ꯃꯈꯣꯏ ꯑꯅꯤ ꯈꯠꯅꯕꯗꯨ ꯇꯥꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯏꯌꯥꯏ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯛꯂꯝꯃꯤ. ꯄꯥꯕꯨꯡ, ꯏꯌꯥꯝꯕ ꯆꯟꯗ꯭ꯔꯒ ꯏꯌꯥꯝꯕ ꯃꯅꯤꯒ ꯈꯠꯅꯗꯨꯅ ꯂꯩꯍꯧꯔꯦ. ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯖꯥꯎꯕ ꯃꯅꯤꯒꯤ ꯀꯥ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯆꯥꯁꯥ. ꯈꯠꯅꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ. ꯄꯥꯕꯨꯡ, ꯑꯩꯒꯤ ꯐꯤꯖꯣꯜꯁꯦ ꯏꯌꯥꯝꯕ ꯆꯟꯗ꯭ꯔꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯜꯂꯤꯕꯅꯤ. ꯆꯟꯗ꯭ꯔ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯥꯎꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯃꯨꯜꯂꯤꯕꯗꯤ? ꯄꯥꯕꯨꯡ, ꯑꯩ ꯃꯁꯤꯒꯤ ꯃꯆꯨꯁꯤ ꯌꯥꯝ ꯄꯥꯝꯃꯤ. ꯑꯩꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤꯒ ꯑꯣꯟꯅꯁꯤ ꯍꯥꯏꯕꯗꯁꯨ ꯃꯥꯅ ꯌꯥꯗꯦ. ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯅꯅꯥꯎꯅꯨꯄꯥꯁꯤꯒꯤ ꯐꯤꯖꯣꯜ ꯑꯁꯤꯕꯨ ꯃꯨꯜꯂꯤꯕꯅꯣ? ꯄꯥꯕꯨꯡꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯣ? ꯆꯟꯗ꯭ꯔ, ꯃꯄꯥꯕꯨꯡꯅ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯥꯟꯅ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯃꯤꯔꯥꯏꯕꯤꯔꯦ ꯈꯟꯖꯗꯨꯅ, ꯑꯩ ꯀꯔꯤꯝꯇ ꯄꯥꯝꯖꯗ꯭ꯔꯦ. ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ. ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯟꯗ꯭ꯔꯗꯨ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯈꯤꯔꯝꯃꯤ. ꯃꯅꯤ, ꯅꯪꯕꯨ ꯅꯌꯥꯝꯕꯅ ꯑꯣꯟꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯟꯅꯈꯤꯕ ꯀꯩꯗꯧꯒꯦ? ꯄꯥꯕꯨꯡ, ꯑꯩꯗꯤ ꯇꯁꯦꯡꯅ ꯄꯥꯕꯨꯡꯅ ꯂꯩꯕꯤꯔꯤꯕ ꯐꯤꯖꯣꯜꯁꯦ ꯌꯥꯝ ꯄꯥꯝꯖꯩ. ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯄꯣꯠꯄꯨ ꯍꯦꯛꯇ ꯃꯨꯟꯕ ꯂꯧꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯄꯥꯕꯨꯡ. ꯆꯨꯝꯃꯤ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯅꯌꯥꯝꯕꯅꯤꯅꯦ. ꯃꯍꯥꯛꯅ ꯑꯍꯜꯅꯤ. ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯋꯥꯐꯝꯅ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯌꯥꯝꯕꯁꯤ ꯅꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯤ. ꯃꯇꯝ ꯑꯃꯗꯗꯤ ꯄꯥꯕꯨꯡꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯅꯤ. ꯑꯗꯨꯅ ꯏꯄꯥꯅꯤ ꯍꯤꯡꯂꯤꯉꯩ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯃꯉꯥꯅ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯏꯄꯥ ꯄꯥꯝꯃꯤ. ꯃꯅꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ, ꯄꯥꯕꯨꯡ, ꯑꯩ ꯂꯥꯟꯖꯔꯦ. ꯏꯆꯦ, ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯦ ꯏꯌꯥꯝꯕꯗ ꯑꯣꯏꯅ ꯄꯤꯕꯤꯔꯣ. ꯑꯗꯨꯒ ꯏꯌꯥꯝꯕ ꯆꯟꯗ꯭ꯔꯒꯤ ꯐꯤꯖꯣꯜ ꯑꯗꯨꯅ ꯑꯩꯅ ꯁꯦꯠꯂꯒꯦ. ꯁꯅꯥꯖꯥꯎꯕ ꯃꯆꯥꯅꯨꯄꯥꯅ ꯏꯪꯅ ꯇꯞꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯕꯤꯕꯒꯤꯗꯃꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯅꯤꯗꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯥꯕꯨꯡꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯅꯤ. ꯃꯅꯤꯁꯨ ꯑꯗꯨꯃꯛ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯆꯟꯗ꯭ꯔꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯤꯖꯣꯜ ꯑꯗꯨ ꯄꯤꯔꯝꯃꯤ. ꯆꯟꯗ꯭ꯔ ꯐꯤꯖꯣꯜ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯀꯨꯝꯍꯩ ꯑꯗꯨꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯝꯂꯥꯡ ꯂꯥꯡꯂꯝꯃꯤ. ꯃꯤꯇ꯭ꯔꯅ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗ ꯖꯒꯣꯏ ꯁꯥꯔꯤ. ꯑꯗꯨꯒ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯖꯒꯣꯏ ꯑꯗꯨ ꯌꯥꯎꯁꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯅꯤ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯨꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ. ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯈꯔ ꯈꯔ ꯂꯥꯞꯅ ꯍꯟꯗꯣꯛꯅꯔꯝꯃꯤ. ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯅꯤꯕꯨ ꯍꯧꯒꯠꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯅꯤꯒꯤ ꯃꯈꯣꯡ ꯑꯗꯨ ꯄꯥꯏꯕꯤꯔꯝꯃꯤ. ꯆꯟꯗ꯭ꯔꯅ ꯃꯃꯥꯏꯕꯦꯝꯃ ꯁꯟꯇꯤꯅ ꯍꯧꯒꯠꯄꯤꯔꯝꯃꯤ. ꯆꯟꯗ꯭ꯔ, ꯃꯄꯥꯕꯨꯡꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤꯝꯇ ꯌꯦꯡꯊꯣꯔꯛꯇꯅ ꯃꯅꯤꯕꯨ ꯑꯗꯨꯃꯛ ꯀꯣꯟꯁꯤꯟꯕꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯗꯕ, ꯑꯆꯨꯝꯕ ꯋꯥꯈꯜꯗ ꯈꯟꯖꯕ ꯃꯆꯥꯁꯤꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯕ ꯁꯅꯥꯖꯥꯎꯕꯗꯤ ꯃꯆꯥꯅꯨꯄꯥ ꯆꯟꯗ꯭ꯔꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯣꯡꯃꯇꯗꯤ ꯈꯜꯂꯝꯗꯦ. ꯃꯇꯝꯗꯤ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯃꯉꯥꯗꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯛꯂꯦ. ꯑꯗꯨꯃꯛ ꯆꯟꯗ꯭ꯔꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯟꯅ ꯈꯟꯕꯗꯤ ꯂꯦꯞꯂꯝꯗꯦ. ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯊꯤꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ, ꯄꯥꯕꯨꯡ, ꯉꯁꯤꯗꯤ ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ. ꯏꯃꯥ ꯑꯅꯤꯒ ꯀꯨꯏꯔꯛꯂꯣꯏ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ. ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯃꯤꯇ꯭ꯔꯅ, ꯄꯥꯕꯨꯡꯒꯤ ꯏꯆꯥꯅꯤ. ꯄꯥꯕꯨꯡꯗꯤ ꯁꯛꯊꯤꯕꯅꯤꯗ ꯏꯃꯥ ꯂꯧꯕꯒꯤ ꯐꯖꯔꯤꯕꯅꯤꯅꯦ. ꯃꯤꯇ꯭ꯔ ꯅꯣꯛꯂꯒ, ꯀꯅꯥꯅ ꯄꯥꯕꯨꯡꯕꯨ ꯊꯤ ꯍꯥꯏꯔꯤꯕ? ꯏꯃꯥꯗꯒꯤꯗꯤ ꯄꯥꯕꯨꯡꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯜꯂꯤ. ꯇꯨꯡꯂꯣꯝꯗꯒꯤ ꯁꯟꯇꯤꯅ, ꯑꯁꯦꯡꯕꯔꯅꯤ ꯏꯕꯦꯝꯃ? ꯃꯤꯇ꯭ꯔ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ,
Ima, chalasira. Sana zauba noklega. Chaluro. Santina, Bhima, Ima sibu yamna thirabro. Nangna napabung ni hena phasei haina haribasibo. Ima, phagi tawbani ba. Ima su pabung su animak chapmanana phasei. Aduni dana. Michangdi changnaroi sheba. Mitra, Santi amadi Thaza makhoi ahumdu punna manai kharaga loinana lai khurumba chatkirami. Masil manau ahumduna sadanba chatkirami konung aduda lehori bahaibabu Chandra amadi mapabungni. Lai khurumba chakhiba makhoidu mafam adu yauraduna makhoina purakliba haira sing adu kacharami. Laisang aduda amaibi amasu leirami amaibi aduna laipau ama phawraklami. Maharani ani ngasi haiba numit asidagi nakhoi anigi na puroiba iningthau sana zauba amuk hana uba phanglaroi. Wa adu tabada Santi amadi Thaza pakhatpana loire. Karino takpiribu wafam masibo ima maibi masibo aikhoina matau karamna kangani magi thawai simatangdi kanbiyuba. Madugi matam henkre mahaki aroiba numit haibado ngasi oiramle. Thajana Madu yaroi mahakpu kannabagi pambai amata leiroidra. Aibu waroranu madugi pambai karimata phanglaroi pumnamak mahaki laibak aduda tamlamlabani. Santina, inau lao aikhoi thunamak chanaba tawrasi. Makhoi anidu thintaba tawduna chilaklami. Mitradu dolai tongpham aduda leirami. Mama anidu pakhatuna kaptuna chelakpadu ubada mahaksu pakhatpa phawraklami. Adubu Mitrana hanglu wahang adugi pakhum adu makhoi anina piraktrabada Mitra karigumma kharadi thuklamlagani haina tumina dumak leirami. Asumna makhoi ahumna konung adu yorakku matamdadi ningthau adu siduna leiramle. Masanupa Chandra amadi manai singatuna ningthau adubu yengzaraduna kaptuna leirami. Makhoi ahumsu chensilaktuna iningthau se amukta haugatpiyu. Hagoloi ningthau karino aikhoi bu thadokduna mafam kadaida chatpiribano ningthau. Mitra kaptuna Pabung si hawgano yengo tasana pabung na chanabani haiduna pabu maaki mafamdagi purakpa haira singase hawgano pabung. He Isor asuk kaibase nangi nafamda aina aigi pabunggidamakta kayarak hana haijakiba aduga karigi asumna aigi mitpag asida asiguma tamthiriba matau asibu masibu thokanbiribano Pabu. Mitra mahangna purakliba haira sing adu langthoklami. Sadan bachakhiba masil manau ahum adusu mapabungi oiriba phibam aduda chensilaktuna kaplami. Ningma kaibagi tengthada konung adu ngasidi imak maksinbagumna taraklami. Asumna leibak adugi ningthau sire haibasi khunja singda loina khanghalami. Mapaibungi mathau mangam loikraba matungda makhoi puna watanarami. Chandra nangna konung asida halakpa matamda nangi babu kanaga leirambage mahakpu hatkyu misakado masak khanghobra. Manina ima iyambadi aikhoi ahumna sadan masapa numit adudadi laktabani. Wa adu tabada mayamno chingnaraklami amadi Chandrasu pakhatlami. Mahak yamna haisina kumlaklami. Aisu numito lok amada chatloi aduga halakpada masak khangdaba nupa amana makokta phi ama yetsinduna chenthokibu oi. Adubu nupado tanabadi phangkidre adumuk chenkre aduga ina konung asida changlakpa matamdadi Pabungdu thangna thingduna leirami. Wa asi hairaga Chandradu kaplami. Santina phare mumnama napabungi laibakini khalasi hojikti ningtho khubam ase nakhoina chininaw mangadagi amana mahutsingadabani. Wadu tabada Chandrana ningthaudo ai oina oirage aina makhoi maridagi khwaidagi ahalni. Thajana phare adudi hayengma praja miyamda
ꯈꯪꯍꯟꯅꯕ ꯇꯧꯁꯤ꯫ ꯆꯟꯗ꯭ꯔ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝ ꯑꯔꯥꯟ ꯑꯃꯠꯇꯗꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯍꯦꯛꯇꯃꯛ ꯍꯥꯏꯔꯨꯕ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯇꯕ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨ ꯂꯣꯠꯇꯨꯅ ꯊꯝꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯀꯌꯥ ꯍꯔꯥꯎꯅꯔꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛꯄꯨ ꯀꯌꯥ ꯅꯨꯡꯁꯤꯕ ꯄꯣꯛꯅꯔꯝꯗꯦ꯫ ꯆꯟꯗ꯭ꯔꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯑꯣꯏꯔꯛꯂꯤꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯍꯥꯟꯅꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝ ꯄꯨꯝꯕ ꯀꯥꯏꯊꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ, "ꯏꯌꯥꯝꯕ, ꯃꯗꯨ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯆꯟꯗ꯭ꯔꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯀꯣꯅꯨꯡꯁꯤꯒꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯕ꯭ꯔꯣ? ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩ ꯅꯤꯡꯊꯧꯅꯤ, ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯕꯗ ꯅꯈꯣꯏꯅ ꯊꯤꯡꯐꯝ ꯊꯣꯛꯇꯦ꯫ ꯃꯅꯤꯅ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯂꯕ ꯅꯤꯌꯣꯝ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯃꯗꯤ ꯀꯥꯏꯍꯟꯕ ꯄꯥꯝꯖꯗꯦ꯫ ꯅꯤꯡꯊꯧ ꯍꯥꯏꯔꯤꯕ ꯃꯤꯡꯊꯣꯜ ꯑꯁꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯨꯕꯝ ꯃꯗꯨꯗ ꯈꯛ ꯐꯝꯂꯒ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯑꯗꯨꯅ ꯂꯩꯇꯦꯡꯂꯒ ꯀꯣꯛꯇ ꯂꯨꯍꯨꯞ ꯑꯗꯨ ꯎꯞꯂꯒ ꯑꯩꯗꯤ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯁꯛꯇꯥꯛꯆꯕꯁꯦ ꯃꯁꯤ ꯈꯛꯇꯒꯤ ꯑꯣꯏꯔꯝꯂꯦ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ "ꯍꯩ ꯉꯥꯈꯥ, ꯅꯪꯃꯛꯅ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯏ, ꯈꯪꯒꯅꯤ ꯉꯁꯤ." ꯃꯃꯥꯏꯕꯦꯝꯃ ꯁꯥꯟꯇꯤꯗꯨ ꯁꯥꯎꯅ, "ꯆꯟꯗ꯭ꯔ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯍꯥ? ꯅꯄꯥꯕꯨꯡꯒꯤ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯕ ꯅꯤꯌꯣꯝ ꯀꯌꯥꯁꯦ ꯅꯪꯅ ꯀꯥꯏꯍꯜꯂꯤꯕ ꯀꯔꯤꯅꯣ? ꯃꯈꯣꯏꯁꯨ ꯅꯪꯒꯨꯝꯅ ꯍꯤꯡꯅꯤꯡꯂꯤꯕ, ꯆꯥꯅꯤꯡꯂꯤꯕ ꯉꯥꯛꯇꯅꯤꯅꯦ." "ꯌꯥꯔꯦ ꯏꯃꯥ, ꯑꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯈꯣꯏ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ." "ꯏꯌꯥꯏꯅ, ꯏꯌꯥꯝꯕ, ꯅꯪꯗꯤ ꯅꯤꯡꯊꯧ ꯅꯠꯇꯦ, ꯅꯪꯗꯤ ꯐꯠꯇꯕ ꯀꯜꯂꯛ ꯃꯤꯍꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯪꯒꯤ ꯀꯜꯂꯛ ꯃꯤꯍꯧꯕ ꯋꯥꯈꯜ ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤ ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ." ꯃꯤꯇ꯭ꯔꯅ, "ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄꯥꯕꯨꯡꯁꯦ ꯏꯕꯨꯡꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ." ꯆꯟꯗ꯭ꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯒ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯈꯣꯏ ꯄꯨꯝꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯊꯝꯃꯨ꯫ ꯃꯈꯣꯏꯅ ꯋꯥꯔꯕ ꯇꯠꯂꯕ ꯐꯥꯎꯕ ꯀꯔꯤꯝꯇ ꯄꯤꯖꯒꯅꯨ꯫ ꯃꯁꯤ ꯑꯩꯒꯤ ꯌꯥꯊꯪꯅꯤ." ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯄꯦꯟꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛꯅ ꯈꯥꯡꯉꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯥꯟꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯇꯗꯤ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯆꯥꯃꯛꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯜꯂꯨꯗꯕꯅꯤ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯗ ꯄꯥꯎꯖꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ꯫ "ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯥ ꯏꯁꯥꯅ ꯊꯕꯛ ꯁꯨꯖꯗꯨꯅ ꯁꯦꯜ ꯇꯥꯟꯖꯒꯗꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯏꯅꯤꯡꯊꯧꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯄ ꯅꯤꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤ ꯏꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯄꯨꯈꯤꯕ ꯌꯥꯔꯣꯏ꯫ ꯂꯣꯟꯅ ꯄꯨꯔꯕꯗꯤ ꯅꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ." ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨꯗ ꯑꯀꯤꯕ ꯄꯣꯛꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯀꯨꯂꯦꯅ, "ꯑꯁꯦꯡꯕꯅꯤ, ꯈꯨꯟꯖꯥꯁꯤꯡ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ?" ꯇꯣꯝꯆꯧꯅ, "ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯅꯕ ꯐꯩ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯁꯤꯈꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯄꯥꯏꯕ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯤ ꯃꯌꯨꯝꯗꯅꯣ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯨꯒꯗꯧꯔꯤꯕꯁꯤꯕꯣ?" ꯀꯨꯂꯦꯅ, "ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯅꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤ, ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯃꯥꯕꯨ ꯎꯅꯔꯨꯁꯤꯔꯥ?" ꯇꯣꯝꯆꯧꯅ, "ꯉꯥꯏꯈꯣ ꯀꯨꯂꯦꯟ, ꯃꯗꯨ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯌꯥꯝꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯃꯅꯤꯕꯨ ꯍꯪꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯕꯨ ꯎꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯥꯡꯈꯤꯁꯤ." ꯀꯨꯂꯦꯅ, "ꯑꯁꯨꯝꯅ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯈꯥꯡꯂꯤꯉꯩ ꯀꯅꯥꯅꯣ ꯍꯤꯡꯗꯨꯅ ꯂꯩꯍꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯏꯆꯥ ꯏꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯋꯥꯅ ꯂꯩꯕꯁꯤ ꯎꯔꯒ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ." ꯇꯣꯝꯆꯧꯅ, "ꯀꯨꯂꯦꯟ, ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯂꯩ꯫ ꯃꯗꯨ ꯄꯥꯡꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ
ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯌꯨ ꯇꯥꯁꯤ ꯇꯣꯝꯆꯧ ꯅꯪꯅ ꯈꯜꯂꯤꯕꯁꯤꯡ ꯑꯗꯨ ꯇꯣꯝꯆꯧꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯄꯨꯝꯕꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯅꯤꯡꯊꯧ ꯑꯃ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯑꯗꯨ ꯍꯟꯗꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯊꯥꯖꯕꯅꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯆꯥꯗ ꯊꯛꯇꯕ ꯑꯣꯏꯕꯅꯤꯅ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯂꯥꯛꯂꯝꯃꯤ ꯑꯩꯅ ꯍꯥꯏꯕꯗꯨ ꯏꯟꯖꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯔꯤꯕꯁꯤ ꯂꯩꯔꯝꯒꯗ꯭ꯔꯣ ꯃꯅꯤꯅ ꯍꯦ ꯁꯥ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯕ ꯅꯪꯒꯤ ꯅꯇꯨ ꯏꯟꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯁꯥꯟꯇꯤꯅ ꯆꯟꯗ꯭ꯔ ꯅꯪ ꯑꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗꯨꯅꯤꯀꯣ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤꯀꯣ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯑꯩ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯅꯈꯣꯏ ꯀꯅꯥꯒꯤꯁꯨ ꯋꯥ ꯇꯥꯔꯣꯏ ꯃꯤꯇ꯭ꯔꯗꯨ ꯌꯥꯝ ꯁꯥꯎꯅ ꯏꯕꯨꯡꯕꯨ ꯆꯥꯎꯅꯕꯨ ꯌꯧꯂꯛꯄ ꯄꯥꯕꯨꯡꯒꯤ ꯃꯔꯥꯜꯅꯤ ꯆꯟꯗ꯭ꯔꯅ ꯄꯥꯕꯨꯡ ꯅꯈꯣꯏꯅ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯗꯣ ꯌꯥꯝ ꯈꯪꯅꯤꯡꯕꯗꯣ ꯑꯁꯤꯗꯤ ꯍꯥꯏꯔꯒꯦ ꯇꯥꯔꯣ ꯄꯥꯕꯨꯡꯗꯣ ꯑꯩꯅ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯄꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯁꯥꯎꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯄꯥꯏꯔꯗꯨꯅ ꯅꯤꯛꯂꯝꯃꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯅꯪꯕꯨ ꯂꯦꯝꯅꯗꯤ ꯊꯥꯔꯣꯏ ꯅꯪ ꯂꯦꯝꯅ ꯊꯥꯔꯣꯏ ꯁꯥꯟꯇꯤꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯄꯥꯕꯨꯡ ꯐꯥꯎꯕ ꯅꯪꯅ ꯍꯥꯠꯄ ꯉꯝꯂꯕꯀꯣ ꯅꯪ ꯃꯗꯨꯒꯤ ꯄꯥꯞ ꯑꯗꯨꯗꯤ ꯄꯨꯗꯅ ꯇꯣꯛꯂꯣꯏ ꯅꯪ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯄꯥꯕꯨꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯆꯥꯗꯤ ꯃꯅꯤꯅꯤ ꯄꯥꯕꯨꯡꯅ ꯃꯅꯤꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯩꯅ ꯀꯌꯥꯗ ꯀꯜꯂꯛꯆꯕ ꯃꯥꯗꯤ ꯁꯤꯕꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯃꯤꯇ꯭ꯔꯅ ꯏꯕꯨꯡꯒ ꯑꯩꯈꯣꯏꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯄꯥꯕꯨꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯉꯥꯃꯛ ꯅꯣꯡꯃꯗ ꯈꯠꯅꯒꯅꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯕꯨ ꯏꯕꯨꯡꯗꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯑꯣꯏꯔꯝꯂꯦ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯇꯨꯀꯠꯆꯩ ꯅꯪꯗꯤ ꯅꯤꯡꯊꯧ ꯅꯠꯇꯦ ꯅꯪꯗꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯕꯨ ꯂꯧꯒꯦ ꯈꯟꯕ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯆꯪꯍꯟꯗꯨꯅ ꯃꯤꯇ꯭ꯔꯕꯨ ꯂꯧꯊꯣꯛꯍꯟꯈꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯗꯤ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯤꯇ꯭ꯔꯕꯨ ꯄꯨꯈꯤꯗꯅꯕ ꯍꯣꯠꯅꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯐꯨꯗ ꯐꯨꯖꯤꯟꯕꯗꯒꯤ ꯉꯝꯈꯤꯗ꯭ꯔꯦ ꯆꯟꯗ꯭ꯔꯅ ꯃꯤꯇ꯭ꯔꯕꯨ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯔꯝꯃꯤ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯤ ꯄꯣꯛꯂꯝꯃꯤ ꯃꯅꯥꯏ ꯑꯃꯈꯛ ꯀꯩꯁꯨꯝꯁꯪ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤꯗ ꯅꯣꯟꯖꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯆꯔꯔꯣꯏꯒꯦ ꯑꯩ ꯐꯅ ꯌꯥꯝꯅ ꯂꯥꯏꯔꯖꯔꯕꯁꯨ ꯑꯩ ꯐꯠꯇꯕ ꯊꯕꯛꯇꯤ ꯑꯁꯨꯝꯅ ꯄꯨꯟꯁꯤꯗ ꯇꯧꯖꯔꯛꯈꯤꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯑꯩ ꯅꯣꯡꯃꯇ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯎꯔꯛꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯃꯍꯥꯔꯥꯅꯤ ꯀꯨꯟꯖꯣ ꯑꯩꯁꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯔꯥꯅꯤ ꯑꯩꯁꯨ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯇꯁꯦꯡꯅ ꯌꯥꯖꯅꯤꯡꯗꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯜ ꯐꯥꯎꯕ ꯃꯍꯥꯛꯅ ꯐꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯁꯤꯔꯕꯁꯨ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯅꯨꯡꯁꯤꯔꯕ ꯀꯣꯅꯨꯡ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯀꯜꯂꯝꯂꯒꯦ ꯑꯩ ꯍꯌꯦꯡꯃꯛ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯅꯤꯡꯊꯧ ꯑꯃꯈꯛ ꯎꯅꯔꯨꯒꯦ ꯑꯗꯨꯒ ꯃꯥꯕꯨ ꯄꯨꯔꯛꯇꯨꯅ ꯑꯩ ꯏꯅꯤꯡꯊꯧ ꯆꯟꯗ꯭ꯔꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯄꯥꯝꯃꯤ ꯁꯥꯟꯇꯤꯅ ꯀꯨꯟꯖꯣ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯔꯁꯅꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒ ꯃꯥꯒꯤ ꯊꯝꯃꯣꯏ ꯑꯗꯨꯅ ꯄꯦꯟꯕ ꯑꯣꯏꯔꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ ꯃꯗꯨ ꯌꯥꯗꯦ ꯃꯍꯥꯔꯥꯅꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯕꯛ ꯑꯁꯤ ꯁꯤꯜꯂꯛꯀꯅꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ
ꯀꯨꯟꯖꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯔꯥꯅꯤ ꯁꯥꯟꯇꯤ ꯑꯃꯗꯤ ꯊꯥꯖꯗ ꯊꯧꯒꯜ ꯎꯠꯂꯝꯂꯒ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯤꯇ꯭ꯔ ꯇꯁꯦꯡꯅ ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯤꯕꯨ ꯍꯤꯡꯈꯤꯒꯗ꯭ꯔꯥ? ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯔꯝꯃꯤ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯅꯆꯥ ꯆꯠꯆꯔꯒꯦ꯫ ꯄꯥꯕꯨꯡ, ꯅꯆꯥꯁꯨ ꯄꯥꯕꯨꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯒꯦ꯫ ꯑꯩꯁꯨ ꯂꯥꯛꯂꯒꯦ ꯄꯥꯕꯨꯡ꯫ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯤꯇ꯭ꯔ ꯊꯃꯣꯏ ꯁꯣꯛꯅ ꯃꯄꯤ ꯇꯥꯗꯨꯅ ꯃꯊꯟꯇ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯃꯤꯇ꯭ꯔꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯕꯗ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯈꯨꯗꯛ ꯑꯁꯤꯗ ꯃꯩ ꯊꯥꯗꯣꯛꯈꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯃꯤꯇ꯭ꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯀꯟꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ, ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯍꯧꯒꯦ, ꯑꯃꯨꯛꯇꯗꯤ ꯉꯥꯏꯕꯤꯈꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪ ꯏꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯏꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯃꯅꯤꯅ, ꯏꯆꯜꯒꯤ ꯂꯃꯟ ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯈꯨꯝꯈꯤꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯖꯣꯏꯅ, ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯏꯆꯜꯒꯤꯗꯃꯛ ꯑꯩꯁꯨ ꯂꯦꯞꯀꯅꯤ꯫ ꯁꯥꯟꯇꯤꯁꯨ ꯈꯪꯍꯧꯗꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯁꯥꯟꯇꯤꯁꯨ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯄꯣꯠꯂꯣꯏ ꯃꯤꯇ꯭ꯔ ꯑꯃꯗꯤ ꯁꯥꯟꯇꯤ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯩ ꯍꯧꯗꯨꯅ ꯁꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯨꯡꯂꯔꯦ꯫ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ, ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯀꯩꯖꯥꯎ ꯑꯃꯈꯛ ꯁꯔꯪꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯅꯤꯛꯄꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯗꯨ ꯆꯟꯗ꯭ꯔꯅ ꯐꯝꯂꯤꯕ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯗꯤ ꯍꯥꯏꯌꯨ꯫ ꯆꯥꯎꯔꯦꯜꯅ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯆꯥꯡꯌꯦꯡ? ꯃꯗꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯩꯁꯦ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯅꯍꯥꯛꯅ ꯆꯥꯡꯌꯦꯡꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩ ꯅꯠꯇꯦ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯄꯥꯡꯗꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯇꯕ ꯅꯪꯗꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤꯁꯨ ꯍꯦꯟꯅ ꯇꯣꯜꯂꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯆꯟꯗ꯭ꯔ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤ? ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯉꯥꯡꯕ? ꯍꯥꯏꯌꯨ, ꯅꯪꯒꯤ ꯆꯥꯡꯌꯦꯡꯗꯨ ꯀꯔꯤꯅꯣ? ꯃꯗꯨ ꯑꯩꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯆꯥꯡꯌꯦꯡ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯀꯅꯤ꯫ ꯆꯥꯎꯔꯦꯜꯅ, ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯇꯧꯒꯅꯤ? ꯊꯥꯖꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯊꯝꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯩꯅ ꯋꯥꯁꯛꯂꯤ꯫ ꯆꯟꯗ꯭ꯔ ꯋꯥ ꯑꯁꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯊꯟꯇ ꯑꯃꯨꯛ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯑꯩꯕꯨ ꯍꯟꯊꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩ ꯆꯥꯡꯌꯦꯡ ꯑꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ꯫ ꯆꯟꯗ꯭ꯔꯅ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯣ, ꯅꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯑꯗꯣ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯈꯨꯗꯛ ꯑꯁꯤꯃꯛꯇꯗ ꯍꯥꯠꯀꯅꯤ꯫ ꯆꯥꯎꯔꯦꯜ, ꯆꯟꯗ꯭ꯔꯁꯤ ꯌꯥꯝꯅ ꯄꯥꯡꯗꯕ ꯀꯤꯒꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯪꯕꯅ ꯃꯍꯥꯛ ꯅꯣꯛꯂꯒ, ꯐꯔꯦ, ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯌꯥꯔꯒꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯥꯏꯔꯒꯦ꯫ ꯌꯦꯡꯉꯨ, ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯀꯩꯖꯥꯎ ꯑꯁꯦ ꯃꯍꯥꯛꯄꯨ ꯁꯔꯪ ꯑꯁꯤꯗꯒꯤ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛꯄꯨ ꯅꯥꯟꯊꯣꯛꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯆꯥꯡꯌꯦꯡꯂꯤꯕ꯫ ꯆꯟꯗ꯭ꯔ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯀꯩꯖꯥꯎ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯁꯔꯪ ꯑꯗꯨꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯒꯅꯤ? ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯃ ꯀꯧꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯩꯖꯥꯎ ꯑꯁꯤꯕꯨ ꯁꯔꯪ ꯑꯁꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯅꯥꯟꯊꯣꯛꯍꯜꯂꯨ, ꯃꯗꯨꯒꯤ ꯃꯅꯥ ꯌꯥꯝꯅ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯀꯩꯖꯥꯎ ꯑꯗꯨ ꯎꯕꯗ ꯀꯤꯕꯅ ꯀꯅꯥꯁꯨ ꯌꯥꯔꯛꯇꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯟꯗ꯭ꯔꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗꯒꯤ ꯃꯅꯤꯅ "ꯏꯅꯤꯡꯊꯧ, ꯑꯩ ꯀꯩꯖꯥꯎ ꯑꯁꯤꯕꯨ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯒꯅꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯟꯗ꯭ꯔ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯌꯥꯝꯅ ꯃꯅꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯤꯕꯅ ꯑꯃꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯕꯨ ꯃꯥꯡꯈꯤꯅꯤ ꯄꯥꯈꯠꯆꯗꯨꯅ ꯃꯅꯤꯕꯨ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯍꯩꯁꯤꯡꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯃꯅꯤ ꯃꯍꯥꯛꯅ ꯀꯩꯖꯥꯎ ꯑꯗꯨꯕꯨ ꯌꯦꯡꯕꯒ ꯃꯨꯔꯇꯤ ꯀꯩꯖꯥꯎ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯅꯨꯡꯗꯨꯝ ꯑꯆꯧꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯨꯔꯇꯤ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯊꯣꯝꯗꯨꯅ ꯀꯥꯏꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯔꯪ ꯑꯗꯨ ꯂꯩꯔꯝꯕ ꯀꯩꯖꯥꯎ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯁꯨ ꯃꯅꯤꯒꯤ ꯍꯩꯁꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯆꯟꯗ꯭ꯔ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛ ꯑꯣꯏꯖꯔꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯏꯁꯤꯁꯣꯔꯦ ꯍꯜꯂꯛꯀꯦ ꯑꯝꯇ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯉꯝꯂꯕꯅꯤꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯅ ꯑꯗꯨꯃꯛ ꯑꯣꯏꯔꯒꯅꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯅꯤ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯆꯠꯂꯣ꯫ ꯑꯩꯒ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯀꯩꯖꯥꯎ ꯑꯁꯤꯕꯨ ꯁꯔꯪ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯍꯥꯏꯅꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯉꯝꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯅꯤꯅ ꯀꯣꯅꯨꯡ ꯑꯁꯦ ꯄꯥꯜꯍꯧꯕ ꯇꯥꯕꯅꯤ꯫ ꯆꯟꯗ꯭ꯔꯅ "ꯌꯥꯔꯣꯏ, ꯃꯗꯨ ꯌꯥꯔꯣꯏ"꯫ ꯆꯥꯎꯔꯦꯜꯅ "ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯇꯥꯕꯅꯤ꯫ ꯍꯥꯏꯅꯈꯤꯕ ꯋꯥꯁꯛ ꯑꯃꯕꯨ ꯉꯥꯛꯅꯗꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯒꯤ ꯑꯁꯥꯎꯕꯤꯅꯤ"꯫ ꯆꯟꯗ꯭ꯔ ꯃꯅꯤꯒꯤ ꯃꯐꯝꯗ ꯅꯣꯟꯖꯕꯗꯤ ꯏꯀꯥꯏꯖ ꯃꯍꯥꯛꯀꯤ ꯂꯨꯍꯨꯞ ꯑꯗꯨ ꯊꯥꯡꯊꯔꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯑꯃꯅ ꯂꯨꯍꯨꯞ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯧꯔꯒ ꯃꯅꯤꯒꯤ ꯃꯀꯣꯛꯇ ꯎꯞꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯔꯦꯜꯅ "ꯃꯅꯤ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯄꯥꯕꯨꯡꯒꯤ ꯀꯣꯅꯨꯡ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯐꯠꯇ꯭ꯔꯕ ꯃꯍꯥꯛ ꯑꯁꯦ ꯅꯪꯒꯤ ꯅꯈꯨꯠꯇ ꯑꯩꯅ ꯁꯤꯟꯅꯔꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯅꯤꯡꯕ ꯃꯑꯣꯡꯗ ꯍꯥꯠꯄꯗ ꯑꯩꯅ ꯑꯊꯤꯡꯕ ꯄꯤꯔꯔꯣꯏ"꯫ "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯉꯁꯤ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯑꯁꯤꯕꯨ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯉꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯨꯝꯃꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ"꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ "ꯃꯅꯤ, ꯅꯤꯡꯊꯧꯁꯦ ꯏꯌꯥꯝꯕ ꯑꯣꯏꯒꯦ꯫ ꯍꯟꯗꯛꯇꯒꯤꯗꯤ ꯏꯌꯥꯝꯕ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯕꯨ ꯑꯣꯠꯂꯔꯣꯏ"꯫ ꯃꯅꯤ ꯁꯥꯎꯅ ꯃꯌꯥꯝꯕꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕꯒꯤ ꯃꯇꯝꯗꯨ ꯍꯦꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧꯅꯤ"꯫ ꯃꯅꯤꯅ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯕ ꯆꯟꯗ꯭ꯔꯕꯨ ꯖꯣꯏ ꯑꯃꯗꯤ ꯌꯥꯏꯅ ꯂꯩꯔꯤꯕ ꯀꯩꯁꯨꯝꯁꯪ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯆꯟꯗ꯭ꯔꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯡꯅ ꯑꯃꯨꯛ ꯊꯤꯟꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯂꯃꯟ ꯁꯤꯡꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯤꯠꯀꯨꯞ ꯑꯗꯨꯗ ꯆꯟꯗ꯭ꯔ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯈꯨꯕꯝꯇꯕꯨ ꯃꯤꯍꯧꯔꯨꯕ ꯑꯆꯨꯝꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯗꯤ ꯆꯦꯟꯗꯕ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯣꯔꯣꯛꯇ ꯇꯥꯔꯦ꯫ ꯄꯥꯕꯨꯡ, ꯏꯆꯥ, ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯂꯥꯟꯖꯔꯦ꯫ ꯑꯩ ꯂꯥꯟꯈ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯀꯌꯥꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯃꯃꯥꯏꯕꯦꯝꯃ ꯊꯥꯖ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯒ ꯁꯥꯟꯅꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯅꯤ ꯃꯄꯥꯕꯨꯡꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯃꯉꯥꯒꯤꯗꯃꯛꯇ ꯍꯩ ꯔꯥ ꯑꯃꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯀꯌా ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯃꯉꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯁꯤꯟꯕꯗꯨꯅꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯅꯁꯥꯅ ꯄꯤꯛꯂꯤꯉꯩ ꯄꯥꯕꯨꯡꯅ ꯅꯆꯥ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯛꯈꯤꯕ, ꯄꯥꯕꯨꯡꯅ ꯏꯟꯕꯤꯈꯤꯕ ꯆꯥꯛ ꯆꯗꯨꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯆꯥꯕ ꯐꯪꯂꯔꯣꯏꯀꯣ? ꯉꯁꯤꯗꯤ ꯄꯥꯕꯨꯡ ꯅꯍꯥꯛꯄꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯊꯪ ꯃꯄꯣꯛ ꯑꯃꯗ ꯅꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯈꯛꯇꯒꯤ ꯄꯥꯕꯨꯡ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ"꯫